Ngasigi Numit Ponba Manipur amagi wakhalonda Meekha Ponba Pamdaba lepak amani haibigi Mayek Laraba Khudamni haina Mpcc ki President MLA Okram Ibobi na phongdokre. Wafama singasi Manipur Pradesh Congress Committee Mpcc na silaga Imphal ki Congress Bhavan na pangthokpa chama kuntra mga suba Patriots Day ki thoramda mahak na phongdokhibani. Congress Bhavan da Khinba Tiken Transit ki mitam amadi Thangal General ki photo da MLA Okram Ibobi na luchingduna leisu katlaba matung ikai khumna utkiba thoram aduda CLP leader MLA ke Mega Chandra Hanagi Minister Gai Khangam Moirangtem Oken Mpcc ki thaupuba sing amadi Sevadal ki thomi kaya so saruk yake thoram aduga mari leinana Mpcc ki President MLA Okram Ibobi na hai aikoi gi athauba ipaipu singna mama lepak ki damak kanagi su mafamda Koknon Kide, Malemda Numit Tabalaiti, Hainariba, British ki Tona Lingzel Aduda, Maitiba Nangani Kanglabasu, Ipa Ipu Singna Mamalepa ki Ning Tambangak na Balanting na ke, Adugumba Toba Singi Tona Lingzel Ngasisu Mirol Oidiva Koina Ning Sing to Nalehori. Loina Ngasigi Numit Ponba Manipur magi wakhalonda, Meekha Ponba Pamdaba lepak amani haibagi Mayek Laraba Khudam ama Oiri Haina, Okram Ibobi na makhatana phongdoke. Makoina mama lepak majati kita muktada kada sukuk non kita ba maduni akoina masi sama kuntra mangarak shuba observance function ni koi tawjari base prithvi da numit ta ba leiti hariba dugumba british ki thona makoi gi mai makoi gi shakti do khangna koi mai thirani na thang pauda noida ima lebak izati ki damuktadi akoi noida ngak noida surrender toro haidna ro amoro sibesena waro any party basis yaudna material yaudna pangang ngang bududi maduga wonsen naraga awai kum tawdi praja singna angau bani na hay loroidra angau duga manardi khoja angau buga sak mane na loroidra ba ado who is Mr. Tombi everybody knows khangna bane ba kanano haibse ado